ꯆꯨꯝꯅꯒꯤ ꯀꯕꯗꯤ ꯈꯛꯇ ꯅꯠꯇꯦ ꯂꯤꯂꯣꯡꯁꯦ ꯒ꯭ꯔꯥꯎꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟꯒꯤ ꯊꯝꯍꯧꯗꯕ ꯂꯝ ꯊꯝꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯃꯛ ꯍꯧꯖꯤꯛ ꯒ꯭ꯔꯥꯎꯟ ꯁꯥꯟꯅꯐꯝ ꯂꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯀꯕꯗꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯏꯚꯦꯟ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯈꯥꯗ ꯏꯚꯦꯟ ꯀꯨꯟꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁ ꯄꯥꯡꯊꯣꯛꯏ ꯍꯥꯏꯔꯤꯕ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁ ꯑꯁꯤꯗ ꯀꯕꯗꯤꯁꯨ ꯃꯁꯥꯟꯅ ꯑꯃꯅꯤ ꯀꯕꯗꯤꯒꯤ ꯏꯚꯦꯟꯁꯤꯅ ꯂꯤꯂꯣꯡ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯕꯗꯤ ꯃꯁꯥꯟꯅ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯕꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯈꯥꯗ ꯁꯤꯜ ꯂꯥꯡꯗꯨꯅ ꯀꯕꯗꯤ ꯍꯥꯏꯕ ꯏꯚꯦꯟꯁꯤ ꯂꯤꯂꯣꯡ ꯍꯥꯎꯔꯕꯤ ꯀꯣꯂꯦꯖꯀꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯉꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯇꯤꯝ ꯇꯔꯥ ꯅꯨꯄꯤꯒꯤ 4 ꯅꯨꯄꯥꯒꯤ 6 ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯏꯅꯦꯜ ꯂꯣꯏꯅ ꯁꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯃꯤꯌꯥꯝꯗꯒꯤ ꯑꯌꯥꯝꯕ ꯈꯥꯏꯔꯒ ꯂꯩꯇꯣꯡ ꯈꯪꯗꯣꯛꯄꯁꯤꯡꯗꯒꯤ ꯈꯥꯏꯔꯒ ꯑꯣꯏꯅ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯑꯗꯨꯒ ꯅꯣꯡꯖꯨ ꯃꯇꯝ ꯑꯣꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒ꯭ꯔꯥꯎꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯅ ꯒ꯭ꯔꯥꯎꯟꯁꯤ ꯃꯊꯪ ꯑꯃꯗ ꯑꯃꯨꯛ ꯁꯤꯜ ꯇꯧꯔꯒ ꯅꯣꯡꯒꯤ ꯏꯁꯤꯡ ꯂꯦꯞꯄꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯛꯇꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯑꯄꯥꯛꯄꯁꯤꯗ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯅ ꯃꯔꯛꯇꯨꯗ ꯑꯋꯥꯕ ꯀꯌꯥ ꯅꯪꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯚꯦꯟꯠ ꯑꯁꯤ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯍꯟꯖꯤꯟ 10-30 ꯃꯤꯇꯤꯡ ꯇꯧꯔꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯜꯂꯒ ꯃꯤꯇꯤꯡ ꯇꯧꯔꯒ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯃꯇꯝ ꯔꯥꯎꯟ ꯑꯕꯥꯎꯠ ꯊꯥ 7-9 ꯃꯥꯡꯉꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯔꯒ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯅꯤ ꯃꯔꯛꯁꯤꯗ ꯃꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯤ ꯄꯨꯜꯂꯛꯅꯅꯕ ꯑꯃꯗꯤ ꯏꯚꯦꯟꯁꯤꯡ ꯑꯁꯤ ꯏꯚꯦꯟ ꯀꯨꯟꯃꯛ ꯑꯁꯤ ꯀꯗꯥꯏꯗ ꯄꯥꯡꯊꯣꯛꯀꯗꯒꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯄꯩꯁꯥꯅ ꯀꯗꯥꯏꯗꯒꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯈꯤ ꯄꯩꯁꯥꯒꯤ ꯁꯣꯔꯇꯦꯖ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯄꯤꯅꯤꯡꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯁꯤꯡꯗꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯂꯧꯖꯔꯒ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯕꯅꯤꯅ ꯁꯤꯒꯨꯝꯂꯕ ꯏꯚꯦꯟꯠ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥꯒꯤ ꯑꯗꯒꯤ ꯃꯤ ꯆꯦꯟꯕꯤ ꯆꯣꯡꯕꯤꯅꯅꯕ ꯃꯤ ꯑꯃꯗꯤ ꯃꯇꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯂꯧꯈꯤ ꯆꯨꯝꯅꯒꯤ ꯀꯕꯗꯤ ꯈꯛꯇ ꯅꯠꯇꯦ ꯂꯤꯂꯣꯡꯁꯦ ꯒ꯭ꯔꯥꯎꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟꯒꯤ ꯂꯝ ꯊꯝꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯃꯛ ꯍꯧꯖꯤꯛ ꯒ꯭ꯔꯥꯎꯟ ꯁꯥꯟꯅꯐꯝ ꯂꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯀꯕꯗꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯏꯚꯦꯟ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯑꯣꯡꯂꯤꯗ ꯂꯤꯂꯣꯡ ꯍꯥꯔꯕꯤ ꯀꯣꯂꯦꯖ ꯒ꯭ꯔꯥꯎꯟ ꯁꯤ ꯅꯠꯇꯅ ꯑꯇꯩ ꯂꯩꯇꯦ ꯂꯤꯂꯣꯡ ꯍꯥꯔꯕꯤ ꯀꯣꯂꯦꯖꯒꯤ ꯒ꯭ꯔꯥꯎꯟ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯠꯕꯣꯜꯕꯨ ꯇꯧꯔꯁꯨ ꯑꯦꯊꯂꯦꯇꯤꯛꯁꯄꯨ ꯇꯧꯔꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯇꯩ ꯑꯦꯅꯤ ꯏꯚꯦꯟꯠ ꯇꯧꯔꯕꯁꯨꯃꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯂꯤꯂꯣꯡꯒꯤ ꯑꯀꯣꯏꯕꯗ ꯇꯉꯥꯏ ꯐꯗꯅ ꯌꯥꯝꯗ꯭ꯔꯕꯗ ꯀꯥꯡꯖꯩꯕꯨꯡ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯕꯨꯡ 2-3 ꯂꯩꯕꯒꯤ 3 ꯊꯝꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯝ ꯑꯁꯤꯒꯤ ꯌꯥꯏꯇꯣꯡ ꯈꯪꯕ ꯁꯦꯟ ꯊꯨꯝ ꯄꯥꯏꯔꯕ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯋꯥꯂꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯄꯥꯔꯁꯟꯁꯤꯡꯗꯒꯤ ꯌꯥꯝꯅ ꯃꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯅ ꯁꯤꯟꯕꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯁꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯝꯁꯤ ꯌꯥꯝꯅ ꯇꯥꯡꯕꯅꯤꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯁꯤ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯥꯔꯀꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯑꯃꯒ ꯂꯣꯏꯅꯅ ꯈꯟꯅꯔꯒ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯁꯤ ꯃꯇꯝ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒ꯭ꯔꯥꯎꯟ ꯊꯥꯔꯝꯗꯕꯒꯤ ꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯒꯤ ꯑꯣꯏꯔꯛꯀꯗꯕ ꯐꯔꯛꯀꯗꯕ ꯑꯉꯥꯡꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯗꯕ ꯁꯥꯟꯅꯔꯣꯏ ꯑꯣꯏꯔꯛꯀꯗꯕ ꯑꯗꯒꯤ ꯃꯇꯤꯡ ꯂꯩꯅ ꯃꯁꯥ ꯃꯎ ꯐꯅ ꯑꯉꯥꯡꯁꯤꯡ ꯊꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯒ꯭ꯔꯥꯎꯟꯁꯤ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯅ ꯉꯁꯤꯗꯒꯤ ꯆꯍꯤ 4-5 ꯐꯥꯎꯗ ꯊꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯣꯏꯔꯅꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒ ꯈꯜꯂꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯊꯝꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯑꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯝ ꯑꯃ ꯊꯝꯕꯒꯤ ꯇꯉꯥꯏ ꯐꯗꯦ ꯂꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯗꯒꯤ ꯁꯥꯕꯤꯒꯗꯧꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯝ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯂꯝꯗꯤ ꯁꯔꯀꯥꯔꯅ ꯂꯩꯕꯤꯌꯣ ꯌꯥꯔꯣꯏ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝ ꯍꯥꯟꯅ ꯂꯩꯍꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯂꯝ ꯂꯩꯍꯟꯅꯅꯕ ꯍꯧꯖꯤꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯗꯤ ꯁꯤꯅ
ꯄꯨꯊꯣꯛ ꯄꯨꯔꯛꯂꯤꯕ ꯋꯥꯐꯝꯗꯣ ꯍꯥꯟꯅꯗꯒꯤꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯑꯣꯏꯊꯣꯛꯍꯟꯕꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯇꯉꯥꯏ ꯐꯗꯅ ꯂꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯕ ꯂꯝ ꯑꯗꯩ ꯑꯍꯥꯡꯕ ꯂꯝ ꯈꯔ ꯇꯉꯥꯏ ꯐꯗꯅ ꯂꯩꯒꯅꯤ ꯃꯗꯨ ꯂꯩꯍꯜꯂꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ